ꯍꯧꯈꯤꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯗ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜꯁꯤꯡꯗꯣ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅꯤ꯫ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯂꯨꯕ? ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯁꯦꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯊꯣꯛꯆꯕꯅꯤ꯫ ꯏꯃꯥ ꯕꯕꯥ, ꯏꯆꯦ ꯏꯆꯟ, ꯏꯌꯥꯝꯕ, ꯑꯍꯜ ꯂꯃꯟ, ꯋꯥꯔꯤ ꯑꯁꯤꯕꯨ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯂꯪꯊꯣꯛꯄꯤꯔꯒ ꯑꯐꯕ ꯑꯗꯨꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯊꯥꯡꯒ ꯀꯔꯥꯡꯗꯩꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯠꯆꯒꯦ꯫ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯅꯤꯇꯅꯤ, ꯏꯆꯦ ꯑꯃꯒ ꯑꯩꯒ꯫ ꯏꯆꯦꯗꯤ ꯉꯟꯇꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯥꯝꯅꯁꯨ ꯆꯥꯎꯋꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯏꯃꯥ, ꯕꯕꯥ ꯑꯃꯗꯤ ꯑꯩ꯫ ꯑꯗꯨꯅ ꯃꯤꯅ ꯋꯥꯠꯄꯒꯤ ꯌꯨꯝꯅ ꯉꯝꯕ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯅ ꯄꯤꯛꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁꯇ ꯃꯀꯣꯛ ꯊꯣꯡꯗꯨꯅꯇ ꯃꯥꯔꯛ ꯋꯥꯡꯅ ꯋꯥꯡꯅ ꯐꯪꯗꯨꯅ ꯑꯩ ꯔꯦꯡꯛ 1 ꯅꯠꯇ꯭ꯔꯒ 2 ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯝꯃꯦ꯫ ꯑꯩ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯛꯏ꯫ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯗꯅ ꯅꯤꯁꯥ ꯆꯥꯕ ꯈꯣꯠꯄꯕꯨꯗꯤ ꯅꯠꯇꯦ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯒꯥꯔꯤ ꯃꯆꯥ, ꯕꯥꯏꯛ ꯊꯧꯕ, ꯃꯗꯨ ꯎꯔꯒ ꯑꯩꯁꯨ ꯊꯧꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯤꯅ ꯗ꯭ꯔꯦꯁ ꯐꯖꯕ ꯑꯍꯟꯕ ꯑꯃ ꯁꯦꯠꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯗꯨꯁꯨ ꯂꯩꯅꯤꯡꯈꯤ, ꯁꯦꯠꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯠꯄ ꯂꯩꯕꯗꯤ ꯉꯝꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯁꯦ ꯐꯠꯇꯕꯒꯤꯅꯤ꯫ ꯅꯤꯡꯕꯁꯨ ꯁꯨꯛꯊꯨꯡ ꯊꯨꯡꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯍꯨꯝꯖꯤꯜꯂꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈꯤ꯫ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ, ꯕꯦꯕꯥꯔ ꯑꯃꯠꯇ ꯊꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯑꯩ ꯏꯃꯥꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯕ, ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯩ ꯑꯗꯨꯝ ꯍꯧꯔꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯏꯃꯥꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯅ ꯇꯛꯈꯤ꯫ ꯃꯗꯨ ꯌꯥꯗꯕꯒꯤ ꯑꯩꯁꯦ ꯆꯔꯥ ꯀꯌꯥ ꯑꯃ ꯁꯤꯍꯟꯈꯤ꯫ ꯕꯕꯥꯁꯦ ꯊꯕꯛ ꯆꯠꯂꯦ꯫ ꯑꯩ ꯕꯕꯥꯗꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯏꯃꯥꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯕꯅꯤ꯫ ꯕꯕꯥꯗꯣ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯑꯦ꯫ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯏ꯫ ꯏꯃꯥꯅ ꯅꯆꯥꯅꯨꯄꯥꯅ ꯒꯥꯔꯤ ꯃꯆꯥ ꯂꯩꯌꯣꯅ ꯍꯥꯏ꯫ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯑꯗꯨꯝ ꯇꯛꯑꯦ꯫ ꯃꯣꯏ ꯕꯕꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯒꯥꯔꯤ ꯃꯆꯥꯗꯣ ꯑꯗꯨ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯗ꯭ꯔꯤ, ꯅꯃꯤꯠꯇ ꯀꯥꯛꯄꯗ ꯉꯥꯏꯔꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯥꯎꯔꯒ ꯍꯥꯏ, ꯕꯕꯥꯅ ꯒꯥꯔꯤ ꯃꯆꯥꯗꯣ ꯂꯩꯔꯒ ꯃꯤ ꯊꯣꯝꯂꯨꯔꯣ, ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯆꯍꯤꯁꯨ ꯁꯨꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯀ꯭ꯂꯥꯁ 10ꯗꯣ ꯐꯖꯅ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯃꯗꯨ ꯍꯦꯛ ꯄꯥꯁ ꯇꯧꯕꯒ ꯕꯕꯥꯅ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯂꯩꯅꯤꯅ ꯍꯥꯏꯔꯛꯑꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯍꯔꯥꯎꯖꯩ꯫ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯝꯃꯦ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯏꯃꯥꯗ ꯒꯥꯔꯤ ꯂꯩꯌꯨ ꯍꯥꯏꯅ ꯀꯩꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯩ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ꯫ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩ꯫ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯇꯔꯪ ꯃꯥꯂꯪ ꯑꯃꯗꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯆꯪꯉꯝꯗꯦ꯫ ꯑꯩꯅ ꯈꯜꯂꯤꯕ ꯍꯥꯏꯕꯕꯨ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯃꯆꯥ ꯂꯩꯍꯟꯕ ꯑꯁꯤꯇꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯕꯕꯨ꯫ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯅ ꯄꯥꯝꯖꯔꯝꯃꯦ꯫ ꯃꯍꯥꯛꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯏ꯫ ꯃꯤꯡꯅ ꯊꯥꯖ ꯀꯧꯋꯦ꯫ ꯑꯩꯅ ꯏꯃꯥꯟꯅꯕ ꯃꯍꯦꯁ ꯀꯧꯕ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯝꯈꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯅꯨꯄꯤꯗꯣ ꯍꯥꯏꯕꯤꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯌꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯅꯣꯡꯃ ꯆꯤꯊꯤ ꯑꯣꯏꯅ ꯏꯔꯒ ꯅꯨꯄꯤꯗꯨꯗ ꯄꯤ꯫
ꯑꯗꯨꯕꯨ ꯃꯥꯁꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯑꯦ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤꯅ ꯅꯨꯄꯤꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯕꯣꯏ ꯈꯟꯗꯅ ꯑꯩꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒꯗꯤ ꯌꯥꯕ ꯉꯝꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯎ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯈꯪꯅꯁꯦꯅ ꯍꯥꯏ ꯃꯇꯝꯗꯣ ꯑꯩ ꯅꯤꯡꯕ ꯀꯥꯏꯈꯤ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯥꯖ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯕ꯭ꯂꯦꯗ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯅ ꯂꯦꯜꯂꯒ ꯍꯛꯈꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏꯈꯤꯡ ꯑꯗꯨꯅ ꯆꯤꯊꯤ ꯑꯣꯏꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯄꯤꯈꯤ ꯑꯩꯈꯣꯏꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤꯅ ꯁ꯭ꯀꯨꯜꯁꯨ ꯀꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯅꯨꯡꯁꯥ ꯁꯨꯝ ꯌꯥꯏꯗꯨꯅ ꯂꯩ ꯁ꯭ꯀꯨꯜꯒꯤ ꯍꯥꯞꯇꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯊꯥꯗꯣꯏ ꯀꯧꯕꯤ ꯑꯃꯅ ꯆꯤꯊꯤ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯝꯈꯤ ꯑꯩꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯥꯔꯣꯏ ꯎꯈꯤꯅꯤ ꯈꯜꯂꯒ ꯑꯩ ꯆꯤꯊꯤꯗꯣ ꯂꯣꯟꯅ ꯄꯥꯔꯝꯃꯦ ꯃꯥꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯑꯗꯣ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯎꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯦ ꯃꯁꯤꯗꯒꯤ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯈꯤ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨ ꯄꯤꯕꯗ ꯑꯩꯈꯣꯏ ꯁꯥꯔ ꯑꯃꯅ ꯐꯥꯈꯤ ꯑꯩꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯔ ꯍꯣꯏ ꯃꯤꯁ ꯍꯣꯏ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯨꯠꯇ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯅꯤꯡ ꯊꯥꯔꯛꯈꯤ ꯃꯇꯝꯗꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ ꯃꯊꯛ ꯊꯣꯡꯕ ꯅꯣꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯣꯏꯅ ꯏꯔꯥꯡ ꯇꯧꯔꯒ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯏꯅ ꯐꯔꯗꯤ ꯃꯣꯏꯁꯨ ꯅꯣꯏꯒꯤ ꯃꯇꯧ ꯇꯝꯗꯧꯔꯤꯕꯅꯦ ꯍꯥꯏꯅ ꯌꯥꯝꯅ ꯆꯩꯔꯝꯃꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯅꯤꯄꯥꯟ ꯈꯟꯒꯠꯇꯨꯅ ꯔꯤꯚꯤꯖꯟ ꯀꯣꯔꯁ ꯑꯃꯒꯤ ꯆꯠꯂꯝꯃꯦ ꯔꯦꯡ 1 to 8ꯁꯦ ꯁ꯭ꯀꯨꯜꯗꯨꯗꯒꯤ ꯈꯟꯒꯠꯇꯨꯅ ꯀꯣꯆꯤꯡ ꯆꯠꯂꯝꯃꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗ꯭ꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯕ ꯅꯨꯄꯤ ꯀꯣꯏꯕ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯆꯠꯄ ꯑꯁꯤꯇꯅꯦ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯑꯩ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯃꯥꯡꯍꯜꯂꯝꯃꯦ ꯑꯁꯨꯝꯅ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡ ꯊꯥꯖꯅ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯈꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯉꯣꯟꯗ ꯐꯨꯕꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯇꯤ ꯍꯌꯦꯡꯗꯒꯤ ꯊꯥꯔꯅꯤ ꯅꯣꯏ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯑꯗꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯑꯣ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯃꯥꯒꯤꯅꯕꯁꯦ ꯃꯁꯤꯅꯤ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯨꯡ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒ ꯏꯔꯒ ꯄꯤꯔꯛꯑꯝꯃꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯍꯥꯛꯀꯤ ꯔꯤꯄ꯭ꯂꯥꯏꯗꯤ ꯑꯩꯅ ꯍꯟꯈꯤꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯃꯤꯇꯤꯡ ꯇꯧꯔꯝꯃꯦ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯦ ꯉꯁꯤ ꯑꯍꯤꯡ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯍꯌꯦꯡꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯁꯤꯡꯁꯦ ꯈꯨꯜꯗꯨꯒꯤ ꯏꯁꯣꯔ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯝꯃꯦ ꯃꯌꯥꯝꯁꯨ ꯑꯦꯛꯖꯥꯝ ꯍꯌꯦꯡꯅꯦ ꯍꯥꯏꯕꯗꯨꯗ ꯑꯍꯤꯡꯗ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯅꯔꯛꯄ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯗꯨꯗ ꯂꯥꯏ ꯈꯨꯔꯝꯃꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯦꯛꯖꯥꯝꯁꯨ ꯍꯧꯔꯦ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩ ꯑꯩꯅ ꯃꯇꯝꯗꯨꯗ ꯐꯣꯟ ꯀꯤꯄꯦꯗ ꯑꯃ ꯅꯣꯀꯤꯌꯥ ꯑꯃ ꯄꯥꯏ ꯑꯩ ꯊꯥꯖꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯣ ꯃꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯊꯥꯖ ꯂꯩꯕ꯭ꯔꯣꯅ ꯍꯪꯉꯦ ꯑꯗꯨꯒꯗꯤ ꯐꯣꯟ ꯄꯥꯏꯔꯛꯏꯕ ꯃꯤꯁꯛꯇꯨꯅ ꯔꯣꯡ ꯅꯝꯕꯔ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯗꯨꯃꯛ ꯊꯝꯈꯤ ꯑꯩꯅ ꯅꯝꯕꯔꯗꯣ ꯁꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟꯗꯤ ꯆꯦꯛ ꯇꯧꯋꯦ ꯑꯗꯨꯕꯨ ꯅꯝꯕꯔꯗꯤ ꯆꯨꯝꯃꯤ ꯑꯩꯅ ꯈꯜꯂꯦ ꯃꯥꯅ ꯅꯝꯕꯔꯁꯦ ꯏꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯑꯃꯒꯤ ꯆꯠꯂꯝꯃꯦ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯀꯛꯄ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯥꯝ ꯑꯃꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯅꯝꯕꯔꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯏꯃꯥꯟꯅꯕꯒꯤ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯅꯝꯗꯨꯅ ꯌꯦꯡꯕꯤꯔꯝꯃꯦ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯄꯥꯁ ꯇꯧꯅꯔꯦ ꯂꯥꯁꯇ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯅꯝꯗꯨꯅ ꯊꯤ ꯑꯩꯁꯨ ꯄꯥꯁ ꯇꯧꯔꯝꯃꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯑꯩꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯌꯨꯝꯗ ꯂꯥꯛꯑꯝꯃꯦ ꯏꯃꯥꯗ ꯑꯩꯅ ꯄꯥꯎꯁꯦ ꯍꯔꯥꯎꯅ ꯇꯝꯃꯦ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯃꯣꯏꯒꯤ ꯐꯥꯝ ꯏꯁꯤꯠꯂꯦꯅ ꯉꯥꯒ ꯊꯤꯜꯂꯛꯑꯝꯃꯦ ꯆꯤꯆꯦꯗꯁꯨ ꯑꯩꯅ ꯍꯥꯏ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯇꯥꯗ꯭ꯔꯤ ꯕꯕꯥꯗꯤ ꯊꯕꯛ ꯆꯠꯈꯤ ꯑꯩꯅ ꯆꯤꯆꯦꯗ ꯑꯩ
ꯐꯣꯟ ꯂꯩꯕꯤꯌꯣꯅ ꯍꯥꯏ ꯆꯦꯆꯦꯅꯁꯨ ꯂꯩꯒꯦꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯕꯕꯥ ꯍꯜꯂꯛꯇꯨꯅꯁꯨ ꯑꯩ ꯄꯥꯎꯗꯣ ꯇꯝꯃꯦ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯑꯃꯁꯨ ꯍꯥꯠꯇꯣꯛꯇꯨꯅ ꯑꯩ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤ ꯁꯦꯝꯗꯨꯅ ꯊꯣꯡꯉꯝꯃꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1 ꯇꯥꯔꯦ ꯆꯦꯆꯦꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯑꯩꯒ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗ ꯐꯣꯟ ꯂꯩꯕ ꯆꯠꯂꯦ ꯃꯇꯝꯗꯨꯗ ꯀꯦꯟꯕꯣ ꯍꯥꯏꯅ ꯐꯣꯟ ꯑꯃ ꯂꯩ ꯃꯗꯨꯗ 3,500 ꯄꯤꯗꯅ ꯆꯦꯆꯦꯅ ꯂꯩꯕꯤꯔꯝꯃꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩ ꯏꯃꯥꯟꯅꯕꯒ ꯇꯧꯔꯒ ꯊꯥꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯊꯥꯖꯒꯤ ꯃꯔꯨꯞ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯆꯪꯉꯝꯃꯦ ꯑꯗꯨꯒ ꯊꯥꯖꯒ ꯑꯩꯒ ꯎꯅꯔꯝꯃꯦ ꯊꯥꯖꯒꯤ ꯃꯃꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯄꯩꯅ ꯍꯥꯏꯗꯨꯅ ꯆꯥꯒ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ ꯏꯃꯥꯟꯅꯕ ꯃꯍꯦꯁꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯗꯣ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯃꯉꯣꯟꯗꯅ ꯊꯥꯖ ꯏꯕꯥꯅꯤꯈꯛ ꯐꯝꯂꯒ ꯂꯩ ꯑꯩꯅ ꯊꯥꯖ ꯅꯪꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯣ ꯂꯥꯟꯕ ꯃꯥꯜꯂꯦ ꯑꯩꯅ ꯇꯧꯕꯗ ꯔꯣꯡ ꯅꯝꯕꯔ ꯍꯥꯏꯔꯛꯑꯦ ꯊꯥꯖꯅ ꯈꯪꯗꯤꯌꯦ ꯑꯩꯅ ꯑꯃꯨꯛ ꯊꯥꯖ ꯅꯪ ꯐꯣꯟ ꯄꯥꯏꯔꯗꯤ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯊꯥꯖꯅ ꯄꯥꯏꯕꯨꯗꯤ ꯄꯥꯏꯌꯦ ꯑꯗꯣ ꯅꯝꯕꯔꯗꯣ ꯄꯤꯕꯗꯤ ꯌꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯁꯥꯎꯅꯤꯅ ꯍꯥꯏ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪ ꯅꯨꯄꯥ ꯀꯣꯏꯔꯕꯣ ꯅꯪ ꯑꯩ ꯈꯪꯅ ꯈꯪꯅꯅ ꯅꯨꯄꯥ ꯀꯣꯏꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯥꯎꯔꯝꯃꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯅꯕ ꯌꯥꯔꯦ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯝꯊꯥꯛ ꯑꯣꯏꯔꯦ ꯇꯥꯠ ꯑꯣꯏꯔꯦ ꯊꯥꯖꯅ ꯃꯥꯅꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯅꯦ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯨꯠꯀ ꯂꯦꯝꯕꯗꯣ ꯑꯦꯛꯖꯥꯝ ꯃꯌꯥꯗꯨꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯄꯥꯈꯠꯄꯒꯤ ꯄꯨꯝꯅꯃꯛꯇꯣ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯕꯅꯦ ꯃꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯩ ꯅꯨꯃꯤꯠꯇꯣ ꯀꯞꯄꯐꯥꯎ ꯀꯞꯈꯤ ꯑꯩꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯊꯃꯣꯏ ꯀꯟꯕ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯚꯥꯏ ꯆꯠꯂꯁꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯟꯅ ꯆꯠꯄ ꯍꯧꯋꯦ ꯃꯍꯦꯁꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯦ ꯑꯩꯅ ꯌꯨꯝ ꯍꯜꯂꯛꯑꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕ ꯃꯍꯦꯁꯇ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯔꯝꯃꯦ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩ ꯃꯇꯝꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯦ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯉꯣꯟꯗ ꯁꯤꯡꯅꯕꯁꯨ ꯐꯥꯎꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯋꯦ ꯕꯕꯥ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ 10 ꯄꯥꯁ ꯇꯧꯔꯕꯅꯤꯅ ꯒꯥꯔꯤ ꯃꯆꯥꯗꯣ ꯂꯩꯕꯤꯌꯣ ꯑꯗꯨꯕꯨ ꯕꯕꯥꯅ ꯂꯩꯗꯦ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯔꯝꯃꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ 10 ꯂꯣꯏꯔꯒ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯥꯅꯔꯒ ꯂꯥꯛꯂꯒ ꯍꯥꯏꯗꯅ ꯑꯩ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯩꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ ꯑꯩꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯣꯝꯄꯥꯛꯐꯥꯎ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯄꯥꯈꯠꯇꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯌꯨꯝꯒꯤ ꯃꯤꯒ ꯑꯩꯒ ꯌꯥꯝꯅ ꯈꯠꯅꯩ ꯂꯥꯎ ꯈꯣꯡꯕꯗ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯆꯪꯁꯤꯜꯂꯒ ꯑꯩꯕꯨ ꯐꯨꯈꯤ ꯅꯄꯥ ꯅꯃꯥꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯅꯪꯅ ꯒꯥꯔꯤ ꯂꯩꯌꯨ ꯍꯥꯏꯗꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯩꯝꯇ ꯇꯥꯗꯦ ꯃꯣꯏꯅ ꯍꯥꯏꯔꯁꯨ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯏꯃꯥꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯔꯣꯏ ꯏꯃꯥ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯌꯣꯟꯊꯣꯛꯑꯒ ꯒꯥꯔꯤꯗꯣ ꯂꯩꯒꯦ ꯍꯥꯏꯅ ꯏꯃꯥꯗ ꯑꯩꯅ ꯑꯗꯨꯝ ꯇꯛꯑꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯏꯕꯨꯡꯉꯣ ꯍꯥꯠꯇꯣꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯣꯅ ꯍꯥꯏ ꯑꯩꯗꯤ ꯇꯥꯗꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯎ ꯈꯣꯡꯈꯤ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯍꯥꯏꯈꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯌꯥꯎꯁꯪꯁꯨ ꯍꯞꯇꯥꯃꯨꯛꯇ ꯉꯥꯏꯕ ꯃꯇꯝꯅꯤ ꯑꯩ ꯏꯁꯥꯁꯦ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯦ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯔꯒ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯞꯅꯨꯅ ꯈꯜꯂꯤ ꯅꯨꯃꯤꯠꯇꯣ ꯏꯃꯥ ꯕꯕꯥ ꯄꯨꯟꯅ ꯂꯩ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯌꯣ ꯍꯥꯏꯔꯝꯃꯦ ꯒꯥꯔꯤꯗꯣ ꯌꯥꯎꯁꯪ ꯅꯪꯅꯕ ꯂꯩꯒꯗꯧꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯟꯅ ꯇꯛꯑꯝꯃꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯕꯕꯥꯒ ꯑꯩꯒꯤ ꯅꯨꯃꯤꯠꯇꯣ ꯈꯠꯅꯔꯝꯃꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯅ ꯆꯦꯆꯦꯗ ꯐꯣꯟ ꯇꯧꯗꯨꯅ ꯆꯦꯆꯦꯕꯨ ꯀꯧꯋꯦ ꯑꯗꯨꯒ ꯏꯕꯥꯏꯒ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯦ
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯦꯆꯦ ꯍꯣꯏꯁꯨ ꯂꯥꯛꯏ꯫ ꯃꯇꯝꯗꯣ ꯕꯕꯥꯒ ꯑꯩꯒꯗꯤ ꯀꯟꯅ ꯈꯠꯅꯔꯤ꯫ ꯑꯩꯁꯦ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯄꯥꯒ ꯐꯥꯎ ꯑꯩ ꯈꯨꯠ ꯊꯥꯅꯒꯦ ꯇꯧꯈꯤ꯫ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛꯇꯗ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ꯫ ꯆꯦꯆꯦꯒ ꯏꯕꯥꯏꯒꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯃꯊꯪ ꯆꯍꯤꯗ ꯁꯣꯏꯗꯅ ꯂꯩꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯔꯣꯏ, ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯅꯅꯕ ꯂꯩꯒꯗꯧꯅꯦ ꯍꯥꯏꯈꯤ꯫ ꯏꯃꯥꯅ ꯏꯪꯈꯣꯜ ꯄꯊꯥ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦ ꯌꯣꯟꯊꯣꯛꯑꯒ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯂꯩꯔꯣꯅ ꯍꯥꯏ꯫ ꯑꯩꯁꯨ ꯉꯥꯡꯖꯕꯒꯤ ꯋꯥꯅꯦ, ꯃꯤꯠꯇꯒꯤ ꯄꯤꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯑꯩ ꯒꯥꯔꯤ ꯃꯆꯥ ꯂꯩꯕ ꯑꯁꯤꯗꯅꯤ꯫ ꯏꯁꯥꯁꯦ ꯇꯦꯟꯁꯟ ꯑꯃꯗꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥ ꯕꯕꯥꯗꯤ ꯌꯥꯝꯅ ꯀꯞꯈꯤ꯫ ꯌꯨꯝꯗ ꯂꯩꯔꯔꯣꯏ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯇꯧꯋꯦ꯫ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯄꯨꯄꯨ ꯃꯤ ꯃꯌꯥꯝꯁꯨ ꯆꯪꯂꯛꯇꯨꯅ ꯈꯥꯝꯈꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯐꯨꯏ꯫ ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯅ ꯃꯤꯠꯁꯤꯅ ꯈꯥꯅ ꯈꯥꯅ ꯌꯦꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯀꯤꯠꯅꯤꯁꯦ ꯌꯣꯜꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯅꯪ ꯈꯜꯂꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯃꯥ ꯕꯕꯥꯗ ꯂꯥꯜꯂꯦ ꯍꯥꯏꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯗꯤ ꯁꯥꯎꯅꯤꯡꯗꯅ ꯅꯨꯃꯤꯠꯇꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩ ꯂꯝꯕꯤꯗ ꯏꯈꯣꯡꯁꯤꯅ ꯊꯥꯡꯕ ꯃꯐꯝꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯦ꯫ ꯄꯟꯊꯨꯡꯐꯝꯁꯨ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯇꯨꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯗ ꯐꯝꯗꯨꯅ ꯑꯩ ꯂꯩ꯫ ꯑꯩꯒꯤ ꯐꯣꯟꯗ ꯆꯦꯆꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯗ ꯍꯜꯂꯛꯑꯣ, ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯆꯦꯆꯦꯅ ꯂꯩꯔꯒꯦ꯫ ꯑꯩꯅ ꯁꯥꯎꯅ ꯈꯨꯝꯃꯦ꯫ ꯅꯣꯏ ꯑꯩ ꯑꯃꯨꯛ ꯊꯤꯔꯛꯑꯅꯨ ꯍꯥꯏꯔꯒ ꯑꯩ ꯐꯣꯟꯗꯣ ꯑꯗꯨꯝ ꯀꯛꯊꯠꯂꯦ꯫ ꯆꯦꯆꯦꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯑꯦ꯫ ꯑꯩꯅ ꯑꯗꯨꯝ ꯀꯛꯊꯠꯂꯦ꯫ ꯑꯩꯁꯦ ꯋꯦꯇꯤꯡ ꯁꯦꯠꯇꯨꯗ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ꯫ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯍꯨꯏꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯨ ꯑꯩ ꯇꯥꯏ꯫ ꯑꯍꯤꯡꯗꯣ ꯋꯥꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯔꯒ ꯑꯩ ꯆꯥꯔꯝꯃꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯦꯠꯂꯒ ꯂꯩ꯫ ꯐꯣꯟ ꯃꯩꯁꯨ ꯌꯥꯎꯗ꯭ꯔꯦ, 10% ꯈꯛꯇꯪ ꯉꯥꯏꯔꯝꯃꯦ꯫ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯏꯃꯥꯟꯅꯕꯗꯨꯗ ꯂꯤ꯫ ꯑꯩ ꯆꯥꯛꯁꯨ ꯃꯣꯏꯗ ꯆꯥꯔꯝꯃꯦ꯫ ꯏꯃꯥꯟꯅꯕꯒꯤ ꯕꯕꯥꯗꯣ ꯆꯦꯛꯀꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯅꯦ꯫ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏ꯫ ꯑꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯑꯩ ꯁꯦꯟ ꯇꯥꯟꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯒꯥꯔꯤ ꯃꯆꯥ ꯂꯩꯕ ꯑꯁꯤꯗꯅꯤ꯫ ꯑꯩ ꯊꯥ 3-4 ꯁꯨꯖꯤꯜꯂꯛꯑꯦ꯫ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯁꯤ 490 ꯑꯣꯏꯔꯝꯃꯦ꯫ ꯃꯇꯝꯗꯣ ꯑꯩ ꯖꯨꯒꯥꯂꯤ ꯑꯣꯏꯅ ꯁꯨꯕ ꯌꯥꯎꯕꯅꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯊꯕꯛ ꯁꯨꯝ ꯁꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯃꯇꯝꯗꯣ ꯌꯨꯝꯗ ꯅꯣꯡꯃꯇꯁꯨ ꯆꯠꯇ꯭ꯔꯦ꯫ ꯌꯨꯝꯒꯤ ꯅꯝꯕꯔꯁꯤꯡꯁꯨ ꯑꯩꯅ ꯕ꯭ꯂꯣꯛ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯁꯦ ꯆꯍꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯀꯌꯥ ꯆꯥꯕ ꯁꯦꯠꯄ ꯐꯪꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯩꯁꯥꯁꯦ ꯋꯥꯅ ꯇꯥꯟꯕꯅꯤꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯍꯟꯕꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯏꯃꯥ ꯕꯕꯥ ꯆꯦꯆꯦ ꯂꯥꯛꯑꯝꯃꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯃꯣꯏꯅꯗꯤ ꯍꯥꯟꯅ ꯈꯪꯗꯕꯅꯦ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯇꯥꯛꯄꯖꯥꯠꯅꯤ꯫ ꯑꯩ ꯃꯈꯣꯏꯁꯤꯡꯗꯣ ꯎꯕ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗꯨꯗ ꯅꯍꯥꯟ ꯃꯈꯩ ꯕꯕꯥ ꯏꯃꯥꯅ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ? ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯤꯡꯉꯝꯗꯕꯁꯨ ꯌꯥꯝꯅ ꯐꯥꯎꯔꯛꯈꯤ꯫ ꯃꯣꯏꯅ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯔꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩ꯫ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯏꯃꯥ ꯕꯕꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯦ꯫ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩ 11 ꯀꯥꯔꯦ꯫ ꯊꯕꯛ ꯁꯨꯕꯁꯨ ꯑꯩ ꯆꯠꯂꯝꯃꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯒꯥꯔꯤ ꯃꯆꯥ ꯁꯦꯀꯦꯟ ꯍꯦꯟ ꯑꯃꯗꯤ ꯂꯩꯕ ꯉꯝꯃꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯎꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯈꯤ꯫
ꯑꯁꯨꯝꯅ ꯑꯩꯁꯨ ꯀꯟꯅ ꯁꯨꯝ ꯍꯣꯠꯅꯔꯛꯄꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯌꯣꯟꯊꯣꯛꯑꯒ ꯒꯥꯔꯤ ꯑꯍꯟꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯃꯥ ꯕꯕꯥꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯋꯥꯕꯁꯦ ꯄꯤꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯅ ꯒꯥꯔꯤ ꯂꯩꯕ ꯊꯥ ꯑꯃꯃꯨꯛ ꯐꯥꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯅ ꯒꯥꯔꯤꯅ ꯊꯣꯝꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯑꯍꯟꯗꯣ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯎꯞꯁꯦ ꯃꯁꯤꯁꯨ ꯇꯦꯛꯇꯨꯅ ꯂꯩ꯫ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯍꯧꯔꯦ꯫ ꯁꯤꯔꯤꯕ ꯏꯃꯨꯡꯗꯨꯗ ꯄꯩꯁꯥ ꯈꯔ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯄꯤ ꯁꯣꯔꯥ ꯅꯪꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯄꯤꯒꯗꯧꯔꯤꯕ ꯄꯩꯁꯥꯗꯣ ꯌꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯦ ꯌꯣꯟꯊꯣꯛꯇꯨꯅ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯩ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯒꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯊꯧꯈꯤꯗ꯭ꯔꯦ꯫ ꯂꯩꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗ ꯍꯦ ꯇꯣꯡꯉꯨꯕ ꯂꯧꯔꯨꯗꯕ ꯑꯩ ꯑꯋꯥꯕ ꯇꯥꯈꯤ꯫ ꯑꯩꯗ ꯅꯠꯇꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯃꯥꯡꯍꯟꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯈꯤ꯫ ꯃꯁꯤꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯉꯁꯤ ꯏꯟꯈꯠꯂꯛꯏꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯍꯦ ꯇꯣꯡꯕ ꯃꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯕꯤꯌꯨ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯣꯏ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯤ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫